Manipur da thokliba irang ase lakshinnaba hotnaba achouba thoudang louriba village defense force Singna Mathou Touba Lepkhrabadi Makhal makha Kayagi Khongjang changshinnaba shem sadun leire haina Nongpok Sekmai Apunba Meira Paibi AMPAL gi luchingbi Sinam Surnalata na phongdorakli Maikai adonggi Meira Paibi Singna chathaki bawakat Khongjang amada wafum ase phongdokleduna mahakna makata na hai Nongpok Sekmai Touba gi akoibada kuki singi khul kaya leire irang asina maram oiraga khul asida awaba kaya thengnaribani adubu BDF personal kun rom amati Manipur police personal manga romna mathau tawtuna khul asibu ngak senduna leirakibani laibakibadi haukiba nongmanini asida BDF personal singi tolop hengatrabadi mathau tawba leplakani haina phongdorakpa asina miyamda chauna mipaiba pokhale maramaduna BDF na taliba demand sing ase governor amati mari leinaba singna piduna makhoibu mathau tawhanbiu karigumba BDF singna mathau tawba Lepkhrabadi Makhal makha Kayagi Apunba Khongjang Changsilagani haina su mahana makata na phongdokki BDF personnel kulmuk amaga Manipur gi police manga taru amaga na khulhaiba apikpa khula singa tuna leijabani kuki taba khunsing leiri mamanga su kuki sing siga achouba irang gi matamda aikoi yam wana leki adubu BDF sing amadi Manipur police ki personnel sing asina nga chedura ngasi paw aikoi santi da leiba phanglibani makhoi sing asi sakhiba taragadi aikoi lehoriba Manipur gi police manga taru asina hariba mafam asi ngakuna leiba ngamloi makhoi chakhiba taragadi aikoi hanagi adumaina santi leiba ngamoidabanina sarkarna BDF sing asina taliba dima sing asi mapung phana pibiu karigumba sarkarna hojik pariba sarkar asina pibidaba taragadi aikoi makhal makha Kayagi akanba Khongjang sing Changsilagani